ꯃꯣ ꯑꯩꯒꯤ ꯃꯃꯤꯠꯇꯗꯤ ꯑꯩ ꯋꯥꯡꯕ ꯐꯖꯕ ꯂꯩ ꯄꯣꯠꯇꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯀꯩ ꯃꯔꯝꯒꯤꯅꯣ ꯑꯩꯅ ꯗꯣꯛꯇꯔ ꯂꯥꯛꯏꯁꯦ ꯆꯠꯂꯤꯕ ꯀꯥꯏ ꯆꯠꯂꯤꯕ ꯃꯥꯒꯤ ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯁꯥꯏꯀꯜ ꯂꯣꯏꯅꯅ ꯊꯥ 2ꯒꯤ ꯃꯇꯨꯡꯗ ꯃꯥꯔꯀꯦꯠꯇ ꯊꯣꯛꯂꯛꯏꯅꯤ ꯁꯔꯁꯋꯇꯤ ꯄꯨꯖꯥꯁꯦ ꯍꯌꯦꯡꯅꯤ ꯑꯗꯣ ꯃꯣꯏꯁꯦ ꯁ꯭ꯋꯥꯏꯁꯦ ꯉꯁꯤꯗꯒꯤ ꯇꯧꯕ ꯍꯧꯅꯔꯦ ꯁꯣꯔꯣꯛꯇ ꯃꯌꯥꯝ ꯃꯨꯔꯇꯤꯒ ꯊꯝꯅꯗꯅ ꯑꯩꯁꯨ ꯑꯗꯨꯝ ꯁꯔꯁꯋꯇꯤ ꯄꯨꯖꯥꯕꯨꯗꯤ ꯇꯧꯔꯦ ꯌꯥꯝ ꯃꯩꯇꯩ ꯃꯥꯜꯂꯤꯅꯦ ꯃꯩꯇꯩꯁꯦ ꯎꯗꯕꯒꯤꯀꯣ ꯃꯩꯇꯩ ꯎꯕ ꯃꯇꯝꯗ ꯍꯥꯏꯅ ꯌꯥꯝ ꯃꯩꯇꯩ ꯃꯥꯜꯂꯤ ꯀ ꯍꯥꯏꯕꯗꯣ ꯑꯗꯨꯅꯤꯀꯣ ꯑꯩ ꯇꯧꯔꯤꯁꯦ ꯑꯗꯨꯗꯨꯒꯤ ꯄꯣꯠ ꯆꯩꯁꯨ ꯈꯤꯇꯪ ꯌꯦꯡꯒꯦ ꯑꯩꯈꯣꯏ ꯃꯆꯥꯒꯤ ꯂꯥꯏꯔꯤꯛꯀ ꯀꯩꯀꯁꯨ ꯑꯗꯨꯝ ꯂꯩꯕꯤꯒꯦ ꯍꯥꯏꯅ ꯑꯩ ꯍꯧꯖꯤꯛ ꯕꯤꯁꯥꯜꯗ ꯆꯪꯉꯛꯑꯦ ꯑꯗꯣ ꯄꯣꯠ ꯆꯩ ꯍꯣꯡꯒꯗ꯭ꯔꯥꯅ ꯈꯜꯂꯦꯕꯀꯣ ꯀꯩꯁꯨ ꯍꯣꯡꯉꯝꯗꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯦꯗꯤꯌꯝꯅꯤ ꯌꯥꯝꯁꯨ ꯍꯣꯡꯕ ꯅꯠꯇꯦ ꯌꯥꯝꯁꯨ ꯇꯥꯡꯕ ꯅꯠꯇꯦ ꯑꯗꯣ ꯈꯔ ꯂꯩꯕꯤꯔꯛꯑꯦ ꯂꯥꯏꯔꯤꯛꯀ ꯀꯩꯀ ꯁꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯣꯃꯣ ꯆꯧꯃꯤꯟꯒꯁꯦ ꯆꯥꯕ ꯐꯪꯗꯕ ꯁꯥꯊꯤꯅ ꯀꯨꯏꯔꯦ ꯁꯤꯒꯤ ꯗꯨꯀꯥꯟꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯅ ꯆꯥꯖꯩꯕꯀꯣ ꯑꯩꯁꯦ ꯌꯥꯝꯅꯁꯨ ꯍꯥꯎꯋꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯆꯥꯁꯦ ꯆꯥꯕꯗꯤ ꯑꯦꯛꯇꯤꯡ ꯇꯧꯔꯤꯅꯦꯕ ꯃꯥꯁꯦ ꯃꯣꯔꯣꯛ ꯁꯥꯕꯅꯤꯅ ꯌꯥꯝꯅꯕꯨꯗꯤ ꯆꯥꯕ ꯍꯩꯄꯣꯟꯇꯦ ꯑꯗꯨ ꯑꯩꯈꯣꯏ ꯁꯥꯏꯒꯤꯅ ꯃꯣꯃꯣ ꯑꯣꯔꯗꯔ ꯇꯧꯔꯦ ꯑꯩꯒꯤꯅ ꯆꯧꯃꯤꯟ ꯑꯗꯨꯒ ꯅꯦꯛꯁ ꯗꯦ ꯑꯩꯈꯣꯏ ꯄꯨꯖꯥ ꯇꯧꯔꯦ ꯑꯗꯣ ꯉꯁꯤꯗꯤ ꯗꯣꯛꯇꯔꯗ ꯆꯠꯇꯣꯏꯅꯦ ꯑꯩꯈꯣꯏ ꯁꯥꯏꯒ ꯂꯣꯏꯅꯅ ꯃꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯆꯧꯕꯗꯨꯒꯀꯣ ꯑꯗꯣ ꯒꯥꯔꯤꯅ ꯑꯗꯨꯝ ꯆꯠꯂꯦ ꯇ꯭ꯔꯛꯇ ꯆꯠꯄꯁꯨ ꯌꯥꯏꯑꯕ ꯃꯣꯏ ꯇ꯭ꯔꯛ ꯍꯥꯏꯕ꯭ꯔꯥ ꯕꯁ ꯍꯥꯏꯕ꯭ꯔꯥ ꯃꯣꯏ ꯊꯥꯕꯗꯣ ꯑꯗꯨꯒꯗꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯁꯥꯏ ꯒꯥꯔꯤꯅ ꯑꯗꯨꯝ ꯆꯠꯆꯔꯦ डॉक्टर मनाते चंगू की जरूरत ताबरा कोई भी गया ना कचरा पड़ा जूदियो चंगसी आई डॉक्टर ना बदस काम नहीं थे कमाई थे मेरे को ना डॉक्टर लाई से मेरे डॉक्टर लाई से मारी चाहे तो शुम नहीं चाहे तो शुम मैं नाखुने कितना कुछ नहीं कुमांग सोरे मचा आई गो यू मोहो कले यू से नहीं दोरेंगे सी ꯑꯗꯨ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯐꯝꯗ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯒ ꯆꯥꯛ ꯆꯥꯐꯝ ꯃꯐꯝꯒꯤ ꯑꯌꯨꯛꯇꯒꯤ ꯍꯣꯁꯄꯤꯇꯥꯜ ꯃꯐꯝꯗ ꯑꯗꯨꯝ ꯆꯦꯟꯕꯗ ꯑꯗꯨꯝ ꯊꯕꯛꯁꯦ ꯂꯣꯏꯔꯛꯇꯦ ꯈꯔ ꯈꯛꯇꯪ ꯋꯥꯠꯂꯤ ꯑꯗꯨꯒꯤ ꯆꯥꯛ ꯂꯥꯝꯕꯅꯁꯨ ꯂꯣꯏꯔꯦꯕ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯕꯒꯤ ꯉꯥꯏꯍꯥꯛ ꯍꯣꯇꯦꯜꯗ ꯆꯪꯉꯛꯏꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯁꯔꯄ꯭ꯔꯥꯏꯖ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯌꯨꯝꯗ ꯌꯧꯔꯀꯥꯟꯗ ꯐꯖꯅ ꯏꯪꯅ ꯇꯞꯅ ꯑꯣꯏꯅ ꯍꯥꯏꯔꯒꯦ ꯍꯧꯖꯤꯛꯇꯤ ꯑꯆꯥꯄꯣꯠ ꯈꯔ ꯆꯥꯒꯦꯅ ꯈꯜꯂꯤꯅꯤ ꯃꯣꯏꯒꯤ ꯁꯤꯒꯤ ꯚ꯭ꯌꯨꯁꯦ ꯐꯖꯗ꯭ꯔꯦ ꯌꯦꯡꯉꯣ 한국에 ꯌꯥꯝ ꯁꯥꯊꯤꯅ ꯀꯨꯏꯔꯦꯕꯀꯣ ꯑꯩꯅ ꯃꯟꯆꯨꯔꯤꯌꯟ ꯆꯥꯅꯤꯡꯕꯁꯦ ꯉꯁꯤꯗꯤ ꯍꯣꯇꯦꯜꯗ ꯃꯟꯆꯨꯔꯤꯌꯟ ꯆꯥꯒꯦꯅ ꯆꯪꯉꯛꯄꯅꯦ ꯃꯥꯒꯤꯅ ꯑꯩꯈꯣꯏ ꯁꯥꯏꯒꯤꯅ ꯀꯩꯅꯣ ꯑꯣꯏꯅ ꯂꯧꯔꯦꯕꯀꯣ ꯆꯤꯀꯟ ꯑꯣꯏꯅ ꯂꯧꯔꯦ ꯑꯩꯒꯤꯅ ꯃꯟꯆꯨꯔꯤꯌꯟ ꯂꯧꯔꯦ ꯑꯩꯁꯨ ꯃꯟꯆꯨꯔꯤꯌꯟꯁꯦ ꯈꯨꯄꯥꯝ ꯑꯃ ꯈꯪꯕ꯭ꯔꯥ ꯁꯤ ꯆꯥꯕꯗ ꯈꯤꯇꯪ ꯅꯤꯡꯕ ꯄꯨꯝꯅꯃꯛ ꯊꯨꯡꯕ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯅꯤ ꯈꯨꯍꯔꯥꯎ ꯑꯩ ꯁꯤꯒꯦ ꯇꯧꯑꯦ ꯍꯥꯏꯁꯤꯅꯤ ꯑꯗꯨ ꯆꯥꯏꯗꯣ ꯄꯦꯜꯂꯛꯇꯦ ꯑꯃꯨꯛ ꯆꯥꯅꯤꯡꯉꯤ ꯈꯨꯍꯥꯎ ꯑꯃ ꯆꯥꯗꯅ ꯍꯥꯎꯋꯦ ꯂꯣꯀꯦꯁꯟꯁꯦ ꯕꯦꯔꯛꯄꯨꯔꯒꯤ ꯀꯩꯅꯣꯗꯅꯤꯕ ꯁ꯭ꯇꯦꯁꯟꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯂꯩꯕ ꯍꯣꯇꯦꯜ ꯑꯃꯈꯛꯇꯅꯤ ꯈꯨꯍꯥꯎ ꯑꯃ ꯅꯣꯏꯁꯨ ꯂꯥꯛꯑꯗꯤ ꯇ꯭ꯔꯥꯏ ꯇꯧꯕ ꯌꯥꯅꯤ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯌꯨꯝ ꯌꯧꯔꯛꯑꯦ ꯑꯗꯨꯒ ꯏꯆꯥꯅꯨꯄꯤꯁꯨ ꯇꯧꯖꯣ ꯆꯠꯂ ꯃꯃꯥ ꯃꯅꯥꯛꯇ ꯑꯗꯣ ꯑꯩ ꯌꯨꯝ ꯌꯧꯔꯀꯥꯟꯗ ꯐꯖꯅ ꯍꯥꯏꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯁꯥꯏꯒ ꯐꯝꯃꯤꯟꯅꯔꯒ ꯍꯥꯏꯒꯦ ꯇꯧꯕꯅꯦꯕꯀꯣ ꯑꯗꯣ ꯃꯍꯥꯛꯇꯣ ꯗ꯭ꯌꯨꯇꯤ ꯂꯥꯛꯄꯒꯤ ꯆꯠꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯊꯨꯡꯕꯇ ꯉꯥꯏꯔꯤ ꯑꯗꯨꯒꯤ ꯑꯥꯗꯒꯤꯕꯨꯗꯤ ꯆꯥꯔꯛꯑꯕꯅꯤꯅꯀꯣ ꯁꯤꯗꯩꯁꯤꯒ ꯃꯆꯥꯁꯦ ꯀꯔꯤꯝ ꯆꯥꯗꯦꯕꯀꯣ ꯑꯗꯨ ꯀꯩ ꯄꯤꯖꯗꯣꯏꯅꯣ ꯈꯟꯕꯗ ꯁꯪꯒꯣꯝꯕꯨꯗꯤ ꯍꯧꯖꯤꯛꯇ ꯄꯤꯊꯛꯅ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯃꯦꯒꯤ ꯍꯧꯒꯦꯅ ꯇꯧꯏꯅꯤ ꯏꯃꯥ ꯏꯆꯥ ꯃꯦꯒꯤ ꯆꯥꯃꯤꯟꯅꯔꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯒꯤ ꯗꯣꯛꯇꯔꯁꯦ ꯃꯌꯥꯝꯂꯛ ꯆꯠꯇꯣꯏꯅꯦ ꯉꯁꯤꯒꯤꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯕꯒꯤ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛꯁꯨ ꯆꯠꯀꯗꯕ ꯃꯤ ꯆꯠꯂꯤ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛꯁꯨ ꯆꯠꯀꯗꯕ ꯋꯥꯠꯂꯤꯕꯀꯣ ꯉꯁꯤꯒꯤꯁꯤꯅ ꯑꯍꯥꯟꯕꯅꯤ ꯑꯍꯥꯟꯕꯗ ꯇꯦꯁ ꯃꯌꯥꯝ ꯇꯧꯗꯣꯏꯅꯤ ꯍꯥꯏ ꯑꯗꯣ ꯃꯌꯥꯝ ꯃꯊꯪ ꯑꯗꯨꯝ ꯑꯞꯗꯦꯠ ꯍꯥꯏꯖꯔꯛꯀꯦ ꯏꯁꯥꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯅꯁꯨ ꯑꯩ ꯕ꯭ꯂꯣꯒꯁꯦ ꯀꯌꯥ ꯅꯝꯗ꯭ꯔꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯕ ꯕ꯭ꯂꯣꯒ ꯑꯗꯨꯝ ꯂꯥꯛꯇ꯭ꯔꯕꯅꯤ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕꯉꯩ ꯇꯧꯁꯟꯕꯤꯔꯣ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯅꯨꯡꯇꯤꯒꯤ ꯇꯧꯕꯗꯤ ꯑꯩꯒꯤ ꯕ꯭ꯂꯣꯒꯁꯦ ꯑꯩꯒꯤ ꯗꯣꯛꯇꯔ ꯆꯠꯄꯅ ꯑꯅꯝꯕ ꯂꯥꯛꯄ ꯌꯥꯏꯀꯣ ꯍꯟꯗꯛ ꯃꯔꯛꯁꯦ ꯗꯣꯛꯇꯔ ꯑꯅꯝꯕ ꯆꯠꯇ꯭ꯔꯦ ꯑꯩ ꯍꯧꯖꯤꯛ ꯁꯨꯏ 2 ꯊꯤꯟꯕꯗꯤ ꯂꯣꯏꯔꯦꯕꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯃꯊꯪ ꯍꯥꯏꯖꯔꯛꯀꯦ ꯀꯃꯥꯏ ꯇꯧꯕꯁꯤꯡ ꯃꯦꯒꯤ ꯆꯥꯎꯒꯦ ꯃꯦꯒꯤꯕꯨꯗꯤ
ꯅꯠꯇꯦꯕꯀꯣ ꯃꯤꯃꯤ ꯅꯍꯥꯟꯃꯨꯛ ꯑꯩꯅ ꯖꯨꯝꯗ ꯆꯠꯄ ꯃꯇꯝꯗ ꯃꯤꯃꯤ ꯄꯨꯔꯛꯈꯤꯕ ꯑꯗꯨꯒꯤ ꯃꯤꯃꯤꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯤ ꯑꯩꯁꯦ ꯀꯩꯁꯨꯝ ꯇꯧꯗ꯭ꯔꯤ ꯃꯃꯥ ꯃꯃꯤꯠꯁꯦ ꯐꯨꯋꯥꯎꯅꯕꯤ ꯃꯥꯜꯂꯦ ꯍꯣꯏ ꯑꯗꯣ ꯃꯤꯃꯤꯁꯦ ꯏꯃꯥ ꯏꯆꯥ ꯍꯧꯔ ꯆꯥꯃꯤꯟꯅꯒꯦ ꯇꯧꯔꯤꯅꯦ ꯍꯧꯖꯤꯛ ꯑꯥꯗꯒꯤꯁꯨ ꯑꯩ ꯌꯥꯝ ꯆꯥꯔꯛꯇꯦꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯁꯤꯗ ꯌꯥꯎꯔꯛꯄꯗ ꯄꯨꯛ ꯂꯥꯝꯃꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯊꯣꯡꯉꯤꯒꯦ ꯂꯥꯛꯑꯣ ꯏꯃꯥ ꯏꯆꯥ ꯑꯁꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯆꯥꯔꯅꯤ ꯁꯟꯗꯥꯒꯤ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯑꯥꯗꯒꯤ ꯇꯞꯇꯥꯏ ꯊꯤꯆꯜꯂꯛꯑꯕꯅꯤ ꯇꯨꯝꯃꯛꯄꯨ ꯃꯌꯥꯝ ꯆꯥꯛ ꯂꯥꯝꯃꯤ ꯑꯩ ꯄꯪꯆꯥꯗ ꯆꯥꯏ ꯍꯥꯏꯕ ꯍꯧꯖꯤꯛꯀꯥꯟꯁꯦ ꯄꯪꯆꯥꯗ ꯆꯥꯅꯤꯡꯕ ꯄꯨꯜꯂꯛꯄꯕꯨ ꯑꯩꯅ ꯃꯥꯒ ꯚꯤꯗꯤꯑꯣ ꯅꯝꯃꯤꯟꯅꯒꯦ ꯍꯥꯏꯁꯦ ꯁꯨꯡꯐꯪ ꯐꯪꯗꯕ ꯃꯥꯁꯦ ꯊꯕꯛꯇꯩ ꯂꯥꯛꯄꯒ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕꯗꯒꯤ ꯑꯥꯔꯣ ꯑꯃ ꯂꯧꯔꯦꯕ ꯑꯗꯨꯗꯣ ꯏꯁꯤꯡ ꯃꯊꯛꯇ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯂꯩꯕꯅꯤꯅꯅꯦꯀꯣ ꯑꯗꯨꯗꯨꯒꯤ ꯃꯥꯡꯅ ꯄꯥꯜꯍꯧꯔꯦ ꯑꯗꯨꯒ ꯑꯩꯗꯤ ꯏꯆꯥꯅꯨꯄꯤ ꯄꯨꯔꯒ ꯅꯨꯡꯊꯤꯟꯒꯤ ꯄꯥꯔꯛꯇ ꯑꯗꯨꯝ ꯀꯣꯏꯕ ꯆꯠꯂꯦ ꯀꯞꯄꯒ ꯍꯧꯖꯤꯛ ꯄꯥꯔꯛꯇ ꯍꯜꯂꯛꯏꯅꯦꯕꯀꯣ ꯀꯩ ꯊꯣꯡꯉꯤꯅꯣ ꯑꯩ ꯉꯁꯤ ꯅꯪꯅ ꯊꯣꯡꯕ ꯍꯤꯟꯖꯥꯡ ꯆꯥꯅꯤ ꯑꯩ ꯉꯁꯤ ꯅꯪ ꯊꯣꯡꯉꯣꯕ ꯑꯩ ꯇꯜꯂꯦ ꯑꯩ ꯅꯨꯡꯇꯤꯒꯤ ꯊꯣꯡ ꯑꯩ ꯏꯁꯥꯅ ꯊꯣꯡꯕꯁꯦ ꯑꯩꯅ ꯒꯦꯁ ꯀꯥꯏ ꯏꯁꯥꯁꯦ ꯃꯊꯛꯇ ꯄ꯭ꯂꯤꯖ ꯑꯩꯈꯣꯏ ꯁꯥꯏꯅ ꯉꯁꯤ ꯃꯌꯥꯝ ꯉꯥ ꯊꯣꯡꯖꯗꯣꯔꯦ ꯑꯗꯨꯒ ꯑꯩꯅ ꯆꯥꯊꯗꯣꯔꯦ ꯁꯤꯁꯤ ꯀꯜꯂꯦ ꯍꯟꯖꯤꯟꯈ꯭ꯔꯦ ꯆꯥꯎꯕ ꯉꯁꯤ ꯆꯥꯛ ꯊꯣꯡꯉꯣ ꯄ꯭ꯂꯤꯖ ꯍꯩꯗꯨꯗꯤ ꯑꯩ ꯈꯪꯗꯦ ꯑꯩꯗꯤ ꯅꯪꯅ ꯊꯣꯡꯒꯅꯤ ꯑꯩ ꯅꯨꯡꯉꯥꯏꯅ ꯆꯥꯗꯣꯏꯅꯤ ꯍꯧꯖꯤꯛ ꯀꯩ ꯅꯪ ꯉꯥ ꯊꯣꯡꯕ ꯆꯥꯅꯤ ꯅꯪ ꯑꯩꯁꯦ ꯀꯩꯗꯧꯋꯦꯕ ꯈꯪꯗ꯭ꯔꯦ ꯅꯪ ꯆꯥꯛ ꯊꯣꯡꯗꯣꯏ ꯅꯠꯇ꯭ꯔꯥ ꯑꯩ ꯃꯅꯝꯁꯤꯅ ꯆꯥꯛ ꯊꯣꯡꯕ ꯉꯝꯗꯦꯕ ꯉꯥ ꯉꯧꯕꯗꯣ ꯑꯩ ꯍꯤꯟꯖꯥꯡ ꯊꯣꯡꯗꯣꯏꯗꯨꯗꯤ ꯃꯁꯥꯂꯥꯗꯣ ꯑꯩꯉꯣꯟꯗ ꯉꯝꯗꯦꯕ Badam dulu sebelum sama benda baru. Hah? Badam macam mana bani badam coba salah. Siya? Kaya badam sudah. Ain lauri dari apa ni? Sudah sama. Semua mix sama be. Hang ni ni. How? Cici kala. Kau mama. Komplain thapa masih. Agen thapa. Maroli thapa. Ay komplain thapa. Mata ya ni mata kita thapa. Mama tu papa nang sendiri benar gitu. Kita sih ini mukta. Mesti kau tu tua. Mak tu ni apa ni? Tu lambi nak apa lain? Itu kan tu. Kau tak minum, jai lagi sejum deh. Dulu tak ada dulu. Dulu tak ada. Cino. Nang nubi malu. Oh, ay mo pa pinagtutaysan ka ni. Masuk pasap na lure sih cengkena. Ako na. Masuk pasap na lure. Wang ang janu nok janu skin do kana to jani. Kui jani masak tante hinge. Masak tante hinge. Nubi man mana lure. Oi, nubi man. Nubi man mana lure. Masuk pasap na lure lah. Tahu nu tahu macam. Bapa tu mira tar. Adum yang matau mantap bami ni hele betul yang pada maksud kangam bani. Hausi. Macam ni. Siga ayi manakta yang na ki betul hausikan mami yang seli bah hausikan price logo dah bah. Kesai hausi skin na nampak kan aku nazari buka. Mado training dah cakap bedagi kamurang oleh yang saat ini aku lagi imai saya mana kita cang beda imai saya mana kita cang beda yang ikai deh hai mang masana masadu degi ngong na bagi yang kan aku nazari miam ado miam na kaki akhang balik ya su komen dah tahu biro aku sendiri ado ayo kurang nak kapsa bani buka malu tu kan ado tu na imai sagi ngong busiga azik mapa yang kalak kere nanti yang kisah ngorobek ngamteng joko amde yang ngorobek ya ngorobek khungu ai mami tadi ai wang phajaba lei pote nang masak phajaba lei pote mina thi harasu aina tani phajariba chanu papa masak phajabra chanu papa masak phajabra papa masak phajabra yengo kadana bai kai no no lisia nang na nupi ka oina po magadi keno nupa na tanadori mi tabra
ꯑꯗꯨ ꯅꯨꯄꯤ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯅꯨꯄꯥ ꯃꯌꯥꯝꯅ ꯇꯥꯟꯅꯗꯣꯏꯅꯦ ꯑꯝꯇ ꯅꯪ ꯃꯁꯛꯇꯣ ꯑꯝꯇ ꯌꯦꯡꯒꯦ ꯍꯥꯏꯕ ꯑꯩ ꯅꯍꯥꯟꯗꯒꯤ ꯑꯩꯈꯣꯏ ꯁꯥꯏ ꯉꯥꯏꯔꯤꯅꯦ ꯑꯩꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯅꯝꯃꯤꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯁꯥꯏꯁꯦ ꯑꯩꯅ ꯇꯔꯥꯝꯅ ꯉꯥꯏꯖꯔꯤꯅꯦ ꯑꯗꯣ ꯃꯥ ꯍꯔꯥꯎꯕꯝ ꯊꯣꯛꯇ꯭ꯔꯥꯕ ꯁꯤꯕꯨ ꯑꯗꯨꯗꯤ ꯃꯨꯔꯦ ꯉꯧꯅꯕꯒꯤ ꯀꯩꯅꯣꯝ ꯇꯧꯕꯤ ꯌꯥꯏ ꯉꯧꯅꯕꯒꯤ ꯃꯤꯅ ꯁꯦꯝꯕꯤꯔꯁꯨ ꯋꯥꯊꯤ ꯉꯥꯡ ꯑꯩ ꯚꯤꯗꯤꯑꯣ ꯀꯥꯞꯄꯤ ꯅꯠꯇꯦ ꯑꯩ ꯑꯗꯨꯝ ꯏꯁꯥ ꯏꯊꯟꯇ ꯋꯥ ꯉꯥꯡꯖꯩꯅꯤ ꯅꯪ ꯃꯁꯛꯇꯣ ꯐꯖꯕꯅ ꯂꯣꯏꯔꯦ ꯑꯝꯇ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕꯒꯤꯅꯦꯕ ꯑꯝꯇ ꯁꯤꯒꯦꯕ ꯀꯥꯏ ꯃꯁꯛ ꯈꯨꯐꯖ ꯑꯃ ꯑꯩꯈꯣꯏ ꯁꯥꯏ ꯃꯁꯛ ꯈꯨꯐꯖ ꯑꯃ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯒꯦꯀꯣ ꯔꯦꯗꯤ 1 2 3 ready 1 2 3 Tolong lamjai macam nang 1 2 3 yeah Sana bisa na eyebrows एक tay tay do nang namai sina kari guma khangong ngong thoke ba taragadi nang aingon kai pini hai thang di de nang ai sengan na hudu ine namai no dumai to tum duro nang lo sok rum mo wa ai no su tai ba ai no su lo thwa ba si se khang ba ai na ko sai de prank to ge to bane ba ko do prank se kai to no khang re mark se yam sing re huji kan ma na chalu budagi wai khudi mak ta yam sing ba yam na khang ba do oi re ba ko aduduna tawudi to kan ni heng khare ni le kan da hojik ting lak pai no ri be na nungai bi de ba ko angko mathi pai ba ade angko mu mabuk nungai ta ba taraga di yam yang na hospital mu chapa do nungai te na ko adudugi yam kuina una da bani na ai na khare ni gi ma sa thadau ki ne ba tabra tare pung 10 makhai